Hello mayam, channel asibu nusibiduna Rashi Phal tabiriba isilnaw punamukpu ahanba maktada ikoknona khurumjari. Ngaranggi Chayolgi Rashi Phal da Wathouba Rashi gidamakta ngakpiyu haina viewer punamakta haijari. Ngaranggi Wathouba Rashi adu keina Rashi ngasi pathoksarage munna tabiyu. Aini ngasi pathoksariba Rashi asi June gi tang 13 tagina June gi tang 12 phawbagi oiba Rashi aduni. Hauzik pathoksarage keina Rashi. Chayol asi adom langphai satna sel tanbagi wakhal amata khanbiganu isagi selmang phukatpa ngamloi. Anauba gari amadi ingkholna singbasu leibiganu. Ayet apan kaya thoo haibana leibana yariba makhai mifata singdagi lapna leibiyu. Adubu competition gi thabakti mai pakani. Ithak ki ahal laman sing khanjabada kanaba phal phangani. Ishana tawriba karbar hena sakhatkani. Channel sibu nusibiduna subscribe tawbiramba amadi like tawbiramba kawbiganu.